अहमद मरोइब पाउ पिजरी लमदम असिदा हाना लैरंबा बन ब्लॉकेट अमदे इंसर्जेंसी की सैथें कया ngasiदी हंथहंदुना साउकत लंबीदा माइ ओनसिनबा ngamle haina मणिपुर की चीफ मिनिस्टर एन वीरेन फोंदोखरे Security Force के अकनब सेक्शन थारों की मरकता साखंगदब सिंह ngasi नुमिदां वायरम क्वाकटेल बाजार क्रॉसिंग मनाक लैम खुजम लैकाइदा बॉम्ब पोखायनख्रे सेंटर नॉर्थ ईस्ट मरुआइना मणिपुर की खोलाव ताबीदना नमथरगा थंबगी थोंग लेप्तना सथरी हाइना CLP की लुचिंगबा ओक्रम इबोबिना हाइख्रे Framework Agreement amadi CAB gi matangda miyamda sarangna haliba asi Congress Party na thuan bani haina BJP Manipur Pradesh na maral sikre amadi hayingdagi hawgadoriba Manipur Sangai Festival da karigumba lamdam masigi miyamna saruk yaba tarbadi sangsiliba khongjang sing asi ikai khumnarak loi haina kokomina phongdokre Kurumjari, Times of Manipur News Singh Singbu JS Kumar Nataram Nukjari, Hosing Miam the Pau Santona Pizari. Lamdamasida Hana Leraba Ban Blockade Amadi Insurgency Saiting Kaya Ngasida Hantahanduna, Sakot Lambida Mai Onsimangam Lehaina, Manipur Chief Minister Nongthomam Virena Fongdokre. Department of Tourism, Government of India Gimini Makada, Manipur Government Ki, Tourism Department Amadi, Northeastern State Singna Sinduna, Ngasidagi Hogduna Thasigi Kunmanga Fauba, Imphal Hotel the Satagadaba, Northeast Region Gi Oiba, Nipan Suba International Tourism Mart Lising Nitramapan Hogdopagi from the Saruk Yakiba, Chief Minister N. Virena, Lamdamasida, Tangdu Leta than a Leramba Keadu, Ngasidi Mankrai. Bandamadi, Economic Blockade na, Naihatuna Leramba do, Mankiduna Ngasidi, Sakot Lambida. Kong Tangjin Bangamle. Lamdam Masigi Hana Leraba Economiga, Hozika, Lairiba Siga Yangaruba Matamda, Hosina Afava Maikaida, Kong Tangjinduna, Afava Economy the Kumang Yang Sanction Bangamle. Tourism gi sector the Yang Batarabasu, Lamdam Masida, tourist lak Gijang, no Monomagi Hengalakle. Punamak Asi, Lamdam Masina, Ing Tapa Lamdam Ama, Oirak Pagini. Amaromda, Lamdam Masida, connectivity Gijang Su, Hengatan Bangamle Haike. Mahana Makataraduna, Kumzali Singh Nitara Marida, Narendra Modi na Prime Minister Oirak Padage, Northeast State Singda, Yanglak Liba Mijeng, Pangthorak Liba, Sakot Tharang Kaya, Asigdamaktasu, India Lengapo, Tagat Papongdo Kibalona, Haying the Gihona, Pangtokadoriba, Manipur Sangai Festival Asida, Miyam Nasruk Yanavasu, Mahana Apil Tauke. Taramadu the Saruyakiba, Government of India Ge, Minister of State Independent in charge for Tourism and Culture, Sri Prahlad Singh Patel na Toramaduga Marilena, Wafongkea Fongdoke. One of the most impactful platform for stakeholders in the tourism industries for promoting the sector through exchange of business and ideas. International Tourism Mart must continue to generate tangible outcome commensurate with this objective of highlighting the tourism domestic and international market. Manipur's business registration during 2015 and 19 is micro, small, medium entrepreneurship is about 12,438, which is 74% higher than all remaining northeastern states combined together. 60% of this remarkable growth in MSME business took place in last 2 years only. Market which used to be closed as soon as it was got dark are now open up to 11 PM night. Friends, this is what peace means. The return of peace has also contributed to increase inflow of tourists into the state. इनके अगर किसी एक साल में कोई अगर पुल बनते हैं तो आप तय करिए कि वो नॉर्थ ईस्ट की तरफ जाए। इस उम्र में जो 16 साल 17 साल 18 साल की उम्र में देश के किसी भी राज्य का हमारा सेंट्रल स्कूल का स्टूडेंट भाई या बहन जो भी नॉर्थ ईस्ट में आएंगे, जो वो परसेप्शन लेकर जाएंगे वो निश्चित रूप से हमारे ब्रांड एम्बेसडर होंगे, ऐसा मैं मानता हूँ। और मुझे लगता है कि इस मामले में नॉर्थ ईस्ट को भी सजगता के साथ तैयार रहना चाहिए। उनको स्नेह मिलता है, उनको देखने के लिए बेहतर मिलेगा, वो वातावरण निश्चित रूप से बनेगा, लोगों का आना जाना होगा, तो इस धारणा में भी परिवर्तन होगा, ऐसा मैं विश्वास करता हूँ।
Security Force ki akan section tharang ki marak tanga sisu sakang dawasingna bom attack sathakre. Laibak fawadagi aso apandi amata yahodre. Tawdog asi ngasi numidang wairam pung mga ga minute kunlom tarakpa doida Imphal Police Station ki manung janba Kwakatel Bazar crossing manak Laima Khuzam Laikai LYDA Club mamangda thokibani. Tawdog thokfam dagi fangba pawgi matungina mafam adugi akoibada Manfudra Humdoi Suba Battalion Border Security Force G Company ke personnel sing duty taduna laibani. Tawdog adubo hakthengnana uhoba BSF personnel amana TOMTV da phongdorokpagi matungina duty ship loireduna BSF personnel sing adubo lokhat palakpa Tata truck MN01 8798 asina LYDA club mamangda hek khambaga tidim lambilomdagi mioi ani bike thokduna lakhe bike maningda Fomba miai aduna ikang hangongduna posak amba BSF personnel sing adu tamna langsinglamlaga kaisampat maikei tamna gari adu kanna thokibani hairi bomb expert singna phongdorpagi matungina grenade aduna pokhariba mafam adu footpath manake nakangi traffic signal post amage makhong maktada pokhai kibana BSF personnel sing adu thoidongna aswapan nanghodabani hairi ngasigi bomb pokhai famda fangliba splinter amadi labor asi ngarang thangwaiban lila sing khonang khongda pokhai kiba bomb aduga manai hairi Bom pokai bagi pau hek fangbaga Manipur Police amadi Central Security Forces singi makok thongba official sing thomjina raktuna feba madu yangshin ki Center na CAB nauna puthokani haina honarakpagi mayokta tha sigi tarahumdoidege Delhi da satuna nakal makhal makha kya ge khongjang sangsiluba CLP gi leader Okram Ibobi ngasi Imphal da halakrai ngasi ayuk Imphal International Airport thunglakiba Okram Ibobina paumi singa unaba amada Prime Minister amadi Home Minister unaduna memorandum piba amadi hojik leibak asida oriba tangdu leitadaba pibam asi mariksumna paungdam nava Delhi gi khongchat adu satkibani adubo Prime Minister amadi Home Minister unanaba matam kuina ngairabasu Parliament ki winter session leibana appointment fangkidaba asi laibak thibani adumoinamak Prime Minister Office ki Minister of State oriba Dr. Jitendra unaduna memorandum di pishin krai masida maruida Manipur asi apikpa lamdam ama oijarabasu India gi manungsan balebak ama oibana democracy balebak ama oiraga North East maruina Manipur gi kholao asi namtharaga thambagi mong asi nuaite Delhi da junction kiba khongjang asi da toan ba regional party singna mafung fana support pirake amadi Congress gi oinadi Sonia Gandhi na Manipur gi hojik oriba phibam asi mamutana khangi loinena Manipur gi damak chapchana lepkani haike North East ki particularly Manipur ki voice noi apik pa state noi bu kai taune ge khoi ta nampu da tawra loire highway wakhalama akhoi da fil tawa moi thabak sin bana keno tom da ba yai ko ngam da ba matam ni spare tawa ngamam da ba yai adur ga su akhoi tang tarahum doi di satpani yes tang tarahum doi tra mari adudi mapanda out of country BRICS ki meeting chatkre adu halak padagina akhoi ngarang phoba adum ngai je bani atai regional party sing di ayam bana akhoi da fully cooperate tawuni matiang pangani Amarom dangarang CBI na mahaki mayum amadi quarter da red chathaki du gi matang da paumi sing na hangba wahangi pakum da lengang na chingnaba leirabadi marikchum na thigat piu center na thadak pa sel lana season aramba yaurabadi sena bami khudimak matik sabadandi pigedabani mahaki maike degisu mapung fana cooperation pigani haiki thoroughly investigation tawradi adudaida kari asoiba kari aranba kari torami ai ishamak personally involved tawra haibase adu even a single pai ai paisa junate adu government gi paisa haibasidi leitaba laiba praja gi paisa neba madudi the lana sinaramba mother involved tawba singdudi lemna tharoi dawni book tawgadam neba madu maramdi kenobu laiba praja manipur leiba praja miyam gi paisa mangan ba haibasidi masina matungdasu president ama werga tawba yade haiba any type of misuse of fund or natragana paisa transaction tawra lokthoga mada involved tawma misingdi ai khangde ai gi family angang khangde ama khangde the befitting punishment ama piba haibase ai gi di most welcome haitare I will fully cooperate. Framework Agreement amadi Citizenship Amendment Bill gi matang da miyam da charang na haliba asi Congress Party na thon mani BJP di chinda khak haibagi mota thabak oina pangthokli haina BJP Manipur Pradesh ki spokesperson CH Bijoy na phongdokrai wafam asing asi BJP ki office pangthokpa pawgi mifam amada phongdokkibani
Spokesperson CH Bijoy na makha taraduna ngarang CBI na hanage Chief Minister Okram Ibobigi yum amadi quarter yauna MDS ta thabak toramba miyoi kharage yum da red chathaduna yamlaba senpam phagat khibasi corruption gi mayakta lokhalakpa thabak amani BJP na corruption gi mayakta lai haibadu mayak sengna takmani party asi sinda khakta ngangduna lai haina ngangnariba du ngasidi thabakna ulabani CBI na phagat khibadu da chanadraba sel kya fangkibasi black money ni makha na kari kari hiram singda paisa sing sizina khibage haibadu soidana thigalakini ngasidi anuba ayuk ama thorakpa urgani haikhe Hojik CBI na money trail haidi paisa gi khungul lirakini mapandana kayam chatli foreign country dana kayam thami masipuna maksit tawra akanda akhoi matamda palamba Manipur gi luching singchi gi asengba mamai do makhoi gi maikhum hangdok pirga uwa phanga agani mase Manipur da anuba ayuk ama thorak pani haina ai masi thamjani sigi jumathakta LDA gi scam amadi tribal boys hostel sabagi crore tara hayat ki ba maruju mari lenaba authority CBI amadi home ministry na yam thuna akhoi lokhat pirakane na khoi yamna optimistic na madagi asa thami Manipur da Congress da prajame anga obasemaga framework agreement da yengi yadi yengi hairo ka su blank ta lei karim ta ing tagdri harak pasida adu koina wari sarba adu koina khoida pakhala basiwo idri haira i manung da karigum khara lei tori ne haba narrative che Congress na puthoraga masida yam satina mi pai haleba Makhata da Bijoy na haikibada framework agreement amadi CAB gi matang da miyam da chamamnaba pohanaba Congress party na honari framework agreement ki matang da Congress party na mamuta na khanglibani sanglaba sahi kunithoi gi santi gi wari asigi manung da Congress party na sasan toba matam asi sahi 13 romni aduga BJP na sasan toba matam su sahi 13 romni agreement asigi matang da karimata khangdaba dawna Congress party na ngang sakpasi angapa poi Bharat ki prime minister na Imphal da laknaba matam da naga santi gi wari na lamdam masida akaiba piroi na thazaba piram kiba laikhrabane madi home minister na su thazaba pirakpa laikhrabane masida miyamna karisu singna ningai leite haike NRC na 1951 da tawbiragadi akhoi contentious issue mayama Manipur da mito thomjalapa khandokpa Manipur People's Bill gi 1951 ga chanade Assam da hojik Citizen Amendment Bill gi cut off year 2014 31 December je yaningde Assam et kolga contradict tawi kaina hariba punamakse hojiki NRC 1951 na karop year de sina loina override tawreba ga Manipur gi khoi praja isina no singdasu aina appeal tawjin ring se arando fact narrative ta pangtha thaja biruno hajana verify targa isagi reasoning da chatpiyo isagi sentiment da chatpasina khangogduna lebakche mai chakpa yabagi khudong thibalei Ayengdagi hogduna pangthokadoriba Manipur Sangai Festival lising ni taraman asida karigumba lamdam asigi miyamna saruk yaba tarabadi sangchiliba khongjang sing asi Government of India na ikai khumnarak loi haina kokomi na phongdokrai ngasi lamfelda laiba UCM gi mayai losing da pangthokiba pawgi mifam amada kokomi gi assistant coordinator khuraijam athobana miyam gi ho leiriduna lamdam asida tangdu leita daba leiringai charakta Manipur lengang na Sangai Festival pangthokna bahonaba laibak thibani kokomi na hana lauthokiba boycott ngasi suhanba leitri lamdam asigi miyamna wakan mifam numidangda mairagi rally chatuna sangchiliba khongjang asi karigumba Sangai Festival asida miyamna saruk yaruba tarabade sangchiliba khongjang sing asi aremba tagani leiri bifibam asida miyamda festival gi ithil leite haibatu mayek sengna khangalasi haiki ꯑꯩꯈꯣꯏꯅ boycott ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯅ being a lamdam asigi macha ama oina aina Sangai Festival yengba chatpham thokte Sangai Festival ga ꯑꯩꯈꯣꯏ Manipur miyam ga handaki matang asidadi mari leinade haibase masi proof tawba ma changi Manipur miyam yaudaba Sangai Festival na kaidongaida mai pakwa Sangai Festival ne haibi yaroi kokomi gi khongjang sagol aduna ngasi su tongan bomfam singda miyamna khongjang sangchilimba leptri ngasi su Ideal Club Tera Kaithel na sinduna Tera Kaithel da Indonaga Pestoki Warushin Porakpa matamda Manipur gi apunbugi saktam amadi ngamkhai kahen be yaroi haiba banner thetuna makai dum gi maira paibi singna section khongjang sangshin krai khongjang adu da saruk yakibi ima singna kokomi na sangchilapa khongjang sing da saruk yagani haiba wafam sing phongdoki sapmanaba dabi asi tawruduna Tera Lukram Lerak Kamnam Bazar Moirang Hanuba Lerak yauna mafam kya da section wakat khongjang sing sangshin ki
tungda miyam aduna tera bazar da pulaba matung wahengbam lekai tamna rally ama lake tungda police ke kangbuna rally adu moirang lerak mapai yorok matamda thatlaba matung mamai leiduna chathanke khongjang adu da saruk yakiba kokomigi assistant coordinator athobuna lamdam asigi miyamna sangai festival boycott tawrubasu lengak asina namduna pangthokna bahonari masimak leibak miyamgi aningba apambagi mayuktani hojik lamdam asigi club amadi organization kayanasu sangai festival boycott tawbagi pirep launari tanja asida lengak nangam mi haibagi matagum festival asi pangthokna bahonari basida miyamna saruk yaba tarbadi center na kokomi amadi miyambu lana laukinabagi masak ama oigani maramaduna miyamna saruk yabigano haike Manipur ki miyamna Shanghai Festival da kaishu thoina miyamna kokomi na laujaba taragasu Manipur miyamna di makhoi du mapung phana saruk yai kokomi gi simi kharana pangtawlu tawbani haidana makhoi na lanna adugumna ba wahan thong pira kanda kokomi bu maithi hanba amadi Manipur miyamna kokomi yade haidana utkhiba yabagi adugumna ba phibam amada leibanina Manipur miyamna tasengna apunbagi saktam ase kanba pambiraba kokomi na sangjaliba khongjang asibu sogatpiba oiraba Shanghai Festival matang sukcha chade haibase miyamna madu paujel oina pibi ningba taragadi hayeng numitagi hogani hairiba Shanghai Festival sida aiko yumdagi kanamda mapan thokbidana saru yadaba puning thogataba amadi kariguma mo amatada Shanghai Festival ga mari lenaba thabak thoramata da aiko saru yadaba amadi mateng pangdaba haiba wakalona se masi sena lobinara kanda lekai lekai gi club maira paibi organization lebidiba kuding mangna isa isa gi ware phirep singa se hayeng si Manipur sinba thungna paktak nana lauthok piu haiba paujel simaga loinana kokomi gi maidagi irecha kuding makta paujel si thamjari kokomina Shanghai Festival tawba yaroi haina thingkiba sida laikai club singna Shanghai Festival saruk yaroi haiba phongdokhiba leirabani adubo ngasi sagolban line da mafam kaya da tongan mafam kaya da famkhiba wakan famkhiba ima event sing punna punsinduna ngasi Manipur Shanghai Festival pangthokpa matam chade pangthokpa yaroi Manipur gi ngamkhai kaihan ba yaroi Manipur gi apunba gi saktam kaihan ba yaroi haiba tongan ba khlau kaya lauduna mioi chani rom henbana punna rally oina haigalak hojik police ka kan mukna bagi leiri hiramasi ki matang da camera person Sir Chandra galoina na Times of Manipur gi damakta problem jarbe Hemchandra Sagolban Nauremthong Bazar da kokomi gi media makhada Nauremthong Laisram Lekai Development Committee na sinduna section mifam kre mifam adu da saru yakiba kokomi gi mihut khurai jama thobana leiwa ki asi yauna luraba tanpham asida aikhoina harau kumhai yauning ba pokte uripo kangsup lambi da leiriba miyamna dukan sing thonglon sin biduna numidang gi matam da mai muthat biduna yumdagi mapan thoktana Shanghai Festival asida saruk yagum si haina phongdokhi mahana makha taraduna hai VIP singe imung manung khaktamak Shanghai Festival asida saruk yasanu amadi mamang thakta mioi lak saruk yaram labasu kumsi sahigi oinadi miyam amata oina leptuna festival asida saruk yakide haibasi India government ta khangalasi haiki Master Sanke English School Irilvong Imphal East ki mahiroi singamadi Pangal Students Organization Manipur gi thomi singa khusan maduna ngasi Irilvong da human chain semduna India government amadi NSCN IM na wari sanaduna warusin lauthokna thamliba sibu yaning da amadi warusin aduna hojik leiriba Manipur gi saktam da akaiba pirakpa yaroi haina khongjang sangsin khre karigumba kaiba yaba wafam yarok labadi Pangal Students Organization Manipur na sapchana mayok nagani amadi kaidonung da yabasu ngamloi amasung kokomina sangsilakpa khongjang khudimak sawatkani amasung Manipur government na athubada akhanaba assembly session ama kongduna warip ama lawgadabani hainasu taksin ki lakliba winter session gi lok sabha mifamda CIB pass tawgani haribasi su Pangal Students Organization na hakchina lawbagaloina chana na bohonar pa targadi matam punakta CIB gi mayokta PSO na lepagaloina man pack na sangsilakpa khongjang khudimak saugatkani haina PSO gi maikaidagi phongdokhe Paugi maraktan atin babrem tang nominasi. Yang wad. Sokthaba lodi. Wabdo koknaba rebalance. Sokthaba koknaba rebalance. Rebalance na haksang gi salt amadi electrolyte singi awat pa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. SS Enterprises ta miyam gi damak leizare makhal makha kya gi sound lights teas amadi ten house gi polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari. Aku pemarol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002.
nang na tamibi school IPS hai du yam chikchi li phai hai nei kam do ke ne. My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding ke le rub degi English ke command so phajna le re, lyrics am hai re, personality talent phajna le re na. To speak English is compulsory at our school and boarding. I have the habit of speaking English all the time. Adom ki angang singbo Kanchipur da leba IPS haibad Imphal Public Higher Secondary School da ming chanbiyo loinan afaba bahiroi bayanbiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Break matungda makadaba pau pijare. Jiriwam gi Babuparada leba IB Karongda Coordinating Committee of Jiriwam on Manipur Integrity na sinduna IB Lekai amadi Lungai Zangi Kunja Singda Sarugyaduna section Mipam Pankre Mipam Asiga Mari Lenana Y Premilana Kokomi amadi Kogos Mina Changshila Pokongzang Kudimakta Lekai Sigi Kunja Singda Sarugyagani Government of India ga Manipur imagi saktam kaidanungda thugaiba yaroi haina phongdoke NSN IMG waroshin na Manipur soktana loishelu kanglup naiba thongshil yaroi apunbagi saktam kaiba yaroi pistoki waroshin gi warol khangalu haiba placard sing su sizinake Waroshin warol pistoki waroshin warol pistok waroshin warol pistok na Manipur saktam pistok na Manipur ka apun saktam pistok na Manipur ka apun saktam Ngarang Palace Compound ke akoi bida leva club amadi maira paibe loop kana sangai festival lising ni taramapan boycott tawre haina lauthokra batung danga sisu New Second Youth Club NCYC amadi second ge akoi bida leva club taramari ge apun bami pamama sangai festival boycott tawbutana tana Palace Compound tawa lambi fawba thingjin bagi khongjang sangsilegani haina mifamadun warip lokre iramasiga mari lenena ngasi New Second da leva NCYC club ta pangthokiba pawgi mifamamada NCYC amadi club taramari ge apun ba ko convener Haji Arafat na haikibada leva ke asuk siraba tanpamasida lengak asina nang hororoi matagum hatu prajamyam ge apambagi mayakta ngammi haibagi matagum nam haduna sangai festival pangthokani haribasi tarai laude makatana kokomina sangsilakliba khongjang asibu sagoladuna second hata amadi akoiba mafam singda sangai festival ga mari lenena gari khamjinba yaroi masida lam henduna gari khamjinla lambadi maduda thorakpa afafata daita masa masana pujagadabani haiki Dimdailong brighter area sina koliba jaga se kalap tramariga koliba jaga sida kanagumbai chilina imai bel chilina ahlaman lai guru puna mangnasu ngasi wafam masibu ikai khumna boina sangai festival ase yaubi ganu saru yabi ganu hai wafam thamjari maramdi leba ki luraba asigumba integrity gi akai bala kadaba wafam sida miam gi sentiment asi khangna miam puna saru yaminna daba hai wafam se akoi coordinating committee NCYC gi maige degisu amadi hata golapti TYC akoi dimdailong area dagi akoi punna wari pamoina ngasi wafam si thamjari United Friends Library and Club Lamboy Khonangkhong apun banu pelup Lamboy Khonangkhong amadi laikai miyamna sangai festival saruk yararoi haina ngasi UFLC da pangthokpa pawgi mifam amada lauthokre UFLC gi General Secretary Aribam Kavi Sharmana mamang sahi singda laikai sigi lampakta gari parking ohenduna lakmani adubu handaki oinadi leibaki luraba tanphamasida sangai festival na lude haina loduna gari parking to holaroi amadi laikai miyam amatana sangai festival yauroroi haina phongdokhe Manipur Sangai Festival 2019 asi Lamboy Khonangkhong gi club amadi maira pebi ani punna khoi kumsi jahi gi oinadi saruk yajararoi haina media thongda haijari mamang jahi kayada club asi ground da parking amadi club asi mayap sina duna lakleba singi mateng pangbudu kumsi jahi gi dekhoi mateng amata pangjararoi haina media thongda haijari YVO Wangkai Paradise Club Wangkai Imphal Public Club Thangapat Mapal Wangkai Pujalampak Women Welfare Organization Thangapat Mapal Maira Paibi Loinena Wangkai gi miyamna levaki luraba tanjasida harau kumhaida sarugya bahaibasi yamna irang pamba imalebaki karisu khandaba aduga tungi mirol gi damak yengdaba lebak masa ta dabani haina louraga kokomi gi khongjang sagoladuna Manipur Sangai Festival Corporation P da haina lauthokre Hayengdagi hogduna pangthokadoriba Manipur Sangai Festival lisingani taramapan asi Bishnupur District ki manungda leiba loop mari haibadi Joint Committee for Manipur Integrity Moirang Subdivision Empal Bishnupur District Anul Bishnupur District amadi United Women Development Organization Bishnupur District na boycott tawre haina Moirang da pangthokpa pawgi mifam amada ngasi loop sing asigi mihut singna pawmi singda phongdokre
Anulgi President L. Pramona Fongdokibada, Kokomigi Makada, Sanction Bakungjang Singh, Asukimatik Kalingai Cherekta, Manipur Sangai Festival Pangtokpasi Maram Sade. Miyamgi Lurapatan Pamasida Sangai Festival Topam Tokte, Maramasina, Festival Asi Boycott Taure. Amoromda, Mapal Bisnupur District President N. Thambalevana Fongdokibada, Miyamgi Lurapatan Pamasida Festival Torokliba Ashida, Miyam Nasaruk Yabiganu. United Women Development Organization Bisnupur District President R.K. Tombisana Fongdokibada, Naga Peace Talk Amadi, CAB Sangai Festival Torpasi Live Activity. Miyamna Festival Ashida, Saruk Yabiganu. Joint Committee for Manipur Integrity, Morang Subdivision Ge, Co-Convener, and Thavana Fongdokibada, Miyamgi Ihul Kangdana, Lengakna, Sangai Festival Tonaba, Level Up Libat, Warep Asi, Live Activity, Lurabatan Pamasida, Harakumai Torpa Ashida, Saruk Yaribasina, Tolokpa, Afafata Gidaita, Masamasana Puzagadabani, Hariva Festival Asigidamag, Lup Maria Sigi, Mihut Singh Toktuna, Boycott Tonaba Sem Sare Haiki. Karigino, Hojik, Abana Quigi, Loina Lord by Quay Manipursida, Nasini, Haying, Kangdamata Masida, Shemna, Ashugamna, Pesibel, Sidaharau Kumesi, Pamiba Karida Mactano, Aquina Tori Badabi, say, Mapong Panasaruk, Yaragadi, Padanato Viragadi, Sangai Festival, say, Nachi, Mapong Pana, Machito Rubadi, Sangai Festival, say, a quay boycott Tozere. Sangai Festival Manungda, Bisempur District, Lady Ba, Dumba, Marapai Bising, NGO Sing, Club Sangstan, Kudimangna, Hariba Sangai Festival, Asida, Saruk Yabiganu, Kariguma Saruk, Yarakpataragadi, a quick loop Marisna, Prajaga Kusam Narakanda, Hariba, Apapata Kodong Tiva Mayam Yarok Taragadi, Lak Sangai Festival, the Laiba, Dukumba, Harau Kuma Yoriba, Koi Kudimangna, Papata Tolokmatam, the Masamasana Daita, Ojagadovan. Hayengdagi hogduna numitari ni sukna sathagadaba Manipur Sangai Festival lisingani taramapan pangthongnaba sem sabagi thabak ayamba loiselakle. Mapungmaiba thorom pangthongbab oriba hapta kangjebung lamboi khonangkhong amadi kaibulam zawda sem sabagi thabak sing loisinduna festival asi pangthongnaba sem saba loire. Hayeng nungthil pung mari taba matamda Chief Minister N. Virena Chief Guest oina saruk yaduna festival asi hogdokani. Festival asi mapung fana pangthongnabagi damak sem sariba dugi matangda TOMTV na Tourism Department gi Director W. E. Voholga unaba amada festival asi mapung fana pangthongnaba darkar oiba thabak sing paikhale. Festival asi hata Kangjebung Mau Lamboi Khonangkhong amadi Kaibulam Zawda mapung oina pangthokani. Mapaleva kayagi mihut sing cultural troupe kayasu festival asida saruk yagadori. State asigi tourism bu yokhanaba amadi mapalgi mioi kayada aikhoigi oiba tourism gi masak sing khanganaba honariba festival asi miyamna mapung phanbiyo haike. Organizing Committee of Manipur Sangai Festival 2019 gi koigi warep amagi matungina koi laiba tarasuba Manipur Sangai Festival hayeng tang kumari 24 November sidagi hauraga tang kuntra bawa pangthoknaba sem saba yamba loisele cultural program da koi different states koi abroad tagi Japan amadi Thailand yaungna country mayam dagi su lai aduga India ga top state mayam dagi su cultural program si participate tawri. Hayengdi hogduna Manipur Sangai Festival 2019 hognana bidamakta Manipur Sakagi Tourism Department na sem sabagi thabak ayamba loisilagle. Hafta Kangjebung Yana Tongan Tongan from Karada Pangtokariva Festival Asida Manipur Gima Pandagi Tongan Tongan ba foreign delegate Kaya Yauna Hariba Koi Festival Asida Saruk Yagani Tongan Tongan ba cultural item Kayasu Hariba Festival Asida Pangtok Nanabida Makta Tourism Department na Sem Sabagi Tabak Ayamba Loisilagle Camera person Sanjoy Galuna Paudam Zariba Nabukuma Kawupam Tanso Manipur Hafta Kangjebung Manipur gi ngamkhai kaiba yaro haina kokomina sangsilak pokhongjang gi saruk amoina sahi khuding gi pangthoktuna lakliba Sangai Festival asi pangthokpa yaro haina boycott tawrubasu karisu nasungdana ngasi gi lengakna Sangai Festival gi sem saba leptri adubo nakalamoromda ngasi numidang wairam pung manga makhairom taba matamda festival asida stall famgudoriba lamdam asigi miyamna hapta kangjebung mamangda punsinduna stall asi famdanaba warep lawkhrai stall owner oiribi kungmukjam langlena phongdorpada stall asi khudakta Langlaga, Kudakta Famba Tolkpa Nate, Ta Kyagi Mamangdagi, Sem Saduna Lakrabane. Lamdam Asi, the Tokliva Irang Asi, Horokringai, Mamangdagi, Paisatiba Loikre, Adumakpo, Karigumba, Kokomi Amadi, Manipur government, Anigi Marakta, Yanaba Purak Labadi, Solasi, Pamzagani Natrabadi, Pishin Kiva Senpam Sing, Handopirau, Levaki Irang Oibana, Kokomi and Lokiba Kongjang Kudimakta, Sarugazagani Haki.
ꯑꯩꯈꯣꯏꯅ ꯐꯝꯃꯦꯟ ꯈꯜꯂꯁꯨ ꯑꯩꯈꯣꯏ ꯐꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯎꯠꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯚꯦꯂꯨꯗꯣ ꯎꯠꯅꯤꯡꯕꯒꯤꯗꯃꯛꯇ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯁꯤꯗ ꯂꯣꯏꯅꯃꯛ ꯕꯣꯏꯀꯣꯠ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗꯨꯗ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯅꯕ ꯄꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯝꯖꯒꯦ ꯌꯥꯅꯕꯗꯣ ꯄꯨꯁꯟꯕꯤꯔꯛꯑꯣ ꯑꯀꯣꯏꯕꯁꯤꯗ ꯊꯤꯡꯉꯛꯑꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯜ ꯃꯅꯨꯡꯗ ꯐꯝꯃ ꯂꯩꯔꯒ ꯃꯌꯥꯝ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯝꯃꯨꯕꯒꯤ ꯀꯩ ꯚꯦꯂꯨꯅꯣ ꯑꯩꯈꯣꯏꯅ ꯁꯣ ꯑꯥꯎꯠ ꯇꯧꯗꯣꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯍꯣꯜꯗꯔ ꯃꯌꯥꯝꯁꯦ ꯑꯣꯟꯖꯅꯔꯒ ꯇꯧꯒꯗꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯟꯕꯤꯔꯒ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯦ ꯃꯣꯏꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕꯤꯔꯒ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯇꯧꯔꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯒꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯀꯩꯅꯣꯒꯤ ꯇꯨꯔꯤꯖꯝꯒꯤ ꯗꯤꯔꯦꯛꯇꯔ ꯎꯅꯖꯩꯀꯣ ꯑꯗꯨ ꯃꯣꯏꯅ ꯁ꯭ꯇꯣꯜꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯗꯤ ꯄꯩꯁꯥ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯍꯥꯏꯐꯦꯠ ꯄꯜꯂꯝꯃꯦ ꯑꯗꯨꯕꯨ ꯁꯤꯌꯣꯔꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯒꯤ ꯗꯤꯔꯦꯛꯇꯔꯗ ꯁ꯭ꯇꯣꯜꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯁꯨ ꯐꯝꯅꯤꯁꯨ ꯊꯥꯖꯗꯦ ꯇꯧꯔꯤꯕ ꯏꯁꯨꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕు ꯑꯩꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯃꯌꯥꯝꯗꯣ ꯌꯥꯔꯒꯗꯤ ꯍꯟꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯁꯤ ꯃꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯂꯣꯁ ꯑꯃꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥꯁꯤ ꯌꯥꯔꯒꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯑꯗꯣ ꯗꯤꯄꯣꯖꯤꯠꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯌꯥꯅꯕ ꯄꯨꯔꯛꯂꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯗꯨꯝ Manipur Legang na hayengdagi hogduna hapta ama sumna sathagadoriba Manipur Sangai Festival 2018 saruk yaduna tungan ba exhibition amadi stall sing hangnambagidama Bharat ki amadi malengi mafung kyadagi lakliba delegate singna Manipur Sangai Festival 2018 mapung fana pangthonaba amadi lamdam asigi miyamna pamdaba thodok sing thonbigano haina appeal tawrakli ngasi Manipur Press Club ta pangthokiba pawgi mifam amada Thailand dagi lakiba delegate Penapa Pumnana haikibada Haukiba sahi kaya dasu festival asida sarugyanuna lakhe sahi asigi oinasu sarugyanaba tha anigi mamangdagi thorang tawduna lakpani haiba yauna mafung kaya phongdokhe Once I know got Sangai Festival, I feel excited and I'm prepared everything nicely to attend this exhibition. I didn't come here to against Manipur people by attending the store at Lamboy Kong Nang Kong. But now I feel little worried about the situation here. I hope everything will go fine because I want to come here again and again. I used to see the best hospitality in Manipur, and I know the Manipuri people is so kind. So I request them to be the same with us as last year, and we are not against the people. We just come to participate in the festival. So we need them to cooperate with us, and it's a pleasure for us to come to Sangai Festival, and we hope to come again next year. I have been to participating Manipur Sangai Festival for the last many years. I come only Manipur because of I like many things in Manipur. I love Manipur people. Ngarang Thangmaiban Yumnam Laikai Daliva Thangmaiban Improvement Club ki campus manungda bom pokhai hanbagi thodok adu yaningde pokhai riba bom asi CRPF singi maraktagi nantha hogduna taribra natraga langchilambo oiribra mari leinaba lupki ichilena ushina sengdokpiraktuna leiriba chamanaba asi kohanbiyo haina Thangmaiban TUC gi president Pratap Lesang Themna phongdokre ngasi Thangmaiban TUC club ta pangthokiba pawgi mifamaduda Pratap na makha taraduna Makha tarakpada asigumba thoningdaba thodok asi thoktanabagidama club ki campus manungda CRPF sing thambigano haike loina hayengdagi hona numit tare ne chuna pangthokodoriba Sangai Festival asida Thangmaiban gi area da amadi lamdam asida leiriba miyamna sarugya bigano karigumba yabiba tholabadi maduda tholakpa khudong thiba nanglabadi laikai oirabasu club asigi maikai digi hanna yengjero haina phongdokhe Karigumba Manipur government ki Sangai Festival pangthoknanaba boat ta paisa yenba adumaina phi yendana aduga paisa yelaga maduda karigumba pot piraga pigani haina lauthorakpasu yai matamduda praja mayamna pot tu ngaki pamnabagi paisa pamnabagi aduda yawbudu phi yeni hebu harsu adugumba torokpa matamda masisu section honanaba boat ta paisa pamba adumaina Sangai Festival su madu tawbidanaba Manipur imalebak na hena lui haiba wafam je thamjarakanda Thangmaiban gi praja sing Manipur gi praja sing na yawbidanaba appeal tawjari karigumba Thangmaiban praja sing na madu Sangai Festival yawu Asokpa apanba madugi agitation mayam ga muknarakpada sokpa yaragadi madugi Thaiman United Club na madugi damakta khoi miyeng changoi magi damakta khoi mating pangoi madu masagi maranai soksabu oigadabne haina khoi appeal tawjari
Hayeng November 13 UNLF ke yang manga suba mapok kuman numit na lakpada lup asige Central Committee na Manipur Miyamda amadi Western Southeast Asia West Island masige ningtam lalhu sathaminariba machin manaw oiba lalhu lup punamake mafam dasu UNLF Central Committee na yaipa pawjel pirakli cherola sina makha taraduna one country one people one culture gi pandamda India pumba Hindi bu national language ni haiduna namduna nganganaba leptana honarakiba nat kunailon amasung mahi masing tambagi lamda India ge mayo lomda mai onsinduna missing yamjadaba purup singi masagi lejaba nat saktambu namthanaba honabagi thoksel lisang sina chathaduna lakle asumna missing yamdaba apikpa purup singi lon nat purup ki saktam nongmanongmagi mangsilaktuna missing yamba mapung oriba India ge purup ki saktam aduda lopsilakle asumna purup maza sing asibu nongmanongmagi yosinaba honarakle hairi paugi maraktan aten babrem tang lugjari Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730 999 192. Good afternoon, ma'am. Hi. Wedding sets karayengi. Sure, ma'am. Sigi seti anu yorokuni, ma'am. Inbiyo. Je. Sisam phazadro. Sisam phazadro je. Yam is we. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Disi torsia. Oye, je, semi torsi. Se booking torsin jar. Iramdam da fangba polam singna iramdam asimaktada sajaba kanglagi polam sing fangbiragani luhong panthana lakpada miyam gidamak leizare leima kabok loinana luhong bagi yakhanaba discount su izari akupa marol gidama contact obiu 8131877217 natraga 9612056941 Kangla kabok chabiyu yamna hawbani. Kangla leima kabok Break matung da mayam butaram nuksari amadi makhata pa pau pijari matam kya gi mamang da ge fegok ta na Manipur lengak ta tanduna lakpa davi kya gi matang da lengak na thoksadana leibagi thongbu yaning da ba phongdoktuna thabak lepagi khongjang sangchin ba hokre ngasi Manipur College Imphal College DM College of Arts Commerce Science ge oza singna sintha lepa ko lenena wakat khongjang sing sangsekhi State asida e fawgilam da thabak tawriba journalist singi yaifanaba sarkar asina thabak ya paikhali haina Information and Public Relations IPR gi Minister TS Biswajina phongdokre wafam asinga se Indian Journalist Union IJU ge National Executive Committee gi mifam da phongdokhibane All Manipur Working Journalist Union Amjuna MU gi Mass Communication Department ga khusinaduna University asigi MEMS ke conference hall da pangthokpa thoromaduda IPR Minister TS Biswajina makha taraduna Indian Journalist Union ge National Executive Committee gi mifam ama state asida pangthokpasi yamna fai mifam asina state asigi amadi Bharat ki oina journalist singna thengnariba khudongsa daba kya gi matangda wafam kya khanabagi khudongsa ba soidana leigani journalist singna miyam da pau pibada constructive oiba wafam da oina PBU amarom da miyam da pau pibada chang manaba mong da oina PBU state sarkar nasu journalist singi yaifa thorong kya su paikhali journalist singna karigumba narakpa matamda lemna langbagi khudongsa ba piba pension scheme amadi Family Benefit Scheme gi kanaba piri amarom da Bharat
journalistsingda attack tawbagi thodok thokpasi yamna laibak thibani haiki. I'd like to also thank my country. Thank you very much in the country. IJU President in charge Gitartha Pathak General Secretary Savina Indrajit Amade Amzugi President Bijoy Kaksing Tabamsu Tharamadu da Saruyaki IJU Makata Leva Tuan Tuan By State Singi Journalist Union Ge Mute Sing Amade Bhutan Dagi Su Lakpa Mute Sing Su Mipamadu da Saruyaki IJU General Secretary Savina Indrajit na Haikibada Journalist Singna Miam Gi Thabak Tawbada Awaba Kaya Mayuknari Masida Natana Journalist Singda Attack Kya Shathabagi Thodok Su Thokli Numini Chathagadava Mipam Adugi Matangda Amzugi President Bijoy Kaksing Tabamna Haikibada Mipam Masina Paumi Singna Mathau Tawbu Matamda Tengnaba Kudong Sadaba Kyagi Matangda Kanene Nagani State Sarkar na Paumi Singi Aifa Tharang Kyasu Paikali Haiki English Literacy Circle ELC Manipur University Students Union na Kusan Maduna Numit Ini Chumna Satharakpa International Conference or Interdisciplinary Studies Redefining Boundaries of Humanities, Science and Social Science Ngasi MUG VC Court Holder Loishin Kre Ngasi Gi Loishin Bigi Tharamadu da Sarugya Kiba Satra Singh na Magi Thesis Sing Pathoke Manipur Technical University MTUG Department of Civil Amadi Mechanical Engineering na Kingspan Jindal Private Limited ke Kusan Maduna Prefabricated Building Materials Saiva Hiramda Nomagi Oiba Workshop Ngasi MTU gi holder pangthokre ngasi gi workshop adu da Department of Civil Engineering gi haisodi Gyanan Takel Mayumna ngasi pangtholiba workshop asina lakliba anoba technologies sing asida satra sing asi classroom da confine tawduna lairik takpasi khara nathairaga makoina lairik tamba loireba matung ngai pakpa punsi ama oina bahona bada mateng pangba ngamna bagi damak khallaga workshop asi sinbani haike lamda masida lairiba Tangdu Laita the Vigipiba Masida Langakna Sangai Festival Pangtona Bohona Ribasi Live Activity National Students Union of India NSUI Manipur State Unit Ki Oinasu Sangai Festival da Saruyara Rehaina NSUI Manipur State Ki President P Bankim Chandrana Fongdokrai Ngasi Congress Babon da Laiva Mahirui Lupasigi Mayalo Sing the Pangtokiba Paugi Mipamada NSUI Manipur State Ki President P Bankim Chandrana Miam na Horiba Iho Asibu Pali Velangak Asina Iho Pamboina Uhan Bayaning Day Miam na Jamam na duna lairiba wafung kaya pakum pibagi mahuta karisu sokaloi haina thajaba piribasi kari karamna sokaloi doribano haina hangleduna lengak libasingna chinda haiduna laibagi mahuta thabak oina ulabadi thajadriba kaya asi thajaramgadabani karisu sokaloi pakhatkenu haibasina miyamna hangliba wahang asigi pakum oibadi yaroi haike Sumang lila amadi Ipongi mapari singi manungda ama oiriva miyamna gauro haina sakhangnariva Laisram Kunjaras ngasidi ahalgi matam osilakpana sinpham masidagi pothaduna yanghaidrava punsi marel amada hinghauri Manipur lengangna chin khaktada artist kayagi yaifa thorang paikhana bohonari haina laungjarbasu ngasi fawba thabakta onthokpidabana artist kaya ama ngasisu maraiba kinik khanna sivangaina hingnari hiramasigi matangda TOMTV gi pawdamama Miyoiba aikoina hinglibasi asagi mapaldani asana mami samkrabada punsigi mamal karisu lairakti sangangai makha laikai Laisram Kunjaras miyamna gauro haina khangnaba oza ase masagi sahi mariputara helaba fawbada ngasi fawba lilagi ipongi script kaya ibaleptri lila tolukpadagi toluktai marakta lila ipom nyore mayamna Masi wahai taraga masi kanaina kana dia habido adu khangna ba ibane phagi achumada phagi to ai baji se leite bada he mai he u phan sai kan ni to o baba bai ka puchulu mayam nuoi jai to unda adu chora to jo aji thado ko ma phibul khundul wara o baba ai khonda mayam pong nokpa Piklingai masagi sahi taret khakta ngairingai matamdagi khunung lila amadi ipomgi lamda khongdaraktuna miyamgi seba tawba horai amadi poklakpadagi yaurakpa mibunokhan mangamba gun kayana babok punamaki thamoi sumhatpa ngamkiba artist asi ahal oisilakpata natana BP stroke na makhong makhutsu mahausagum thabak suba ngamdabagi awaba kaya mayoknari Amadi oza asina ipom asi mutharakli basigi matangda wafum kaya masu fongdorakli. Aji ipom
सिदरी से मरम मत नते लंबा चादब खुवाना आई लंबा पीबो खुवाना तो खूले रे बस उपाय थे अदा हजिका नारन हिदे इपोम जी हाइती मरी स्क्रिप्ट इरपा तोंगा साने प्रेजेंट सो बांजे लेते खुद खुद प्रेजेंट सो मांजे लेते जिका नारन जे आई लंबा ले दे सिवा चसू सोरगा तौगे हारिबनी आर्टिस्ट अमा ओइना हौरकपा मतमदा लीला इपोम असी खक्तना इमुंग पुबा ngamlakthabadagi ngamnanaba hotnarakpada Manipurda ahanba oina cycle thawduna nga masa yonba mafum kayada wana salakhi war boni chara himno kok thong adigi yaw awa phang jan na ai torse mafum ngdra da lila so paisa phangi na mato lila la paisa yam phang de bai de kone de ba icha hu mani lai tam karke to hona karna nga yole nga macha jom se grass cup jom se Manipur dai ha mani ngasisu ipom lila kaya lepalaitna iri paisa puthokpiduna mahaki lila ipom kaya asibu miyamda masak takpadu aiba sina pamhauri amadi mari lainaba department amadi laingak asinasu ahal oiraba artisting asibu hingnanabagi lambi sembiba pamhauri pase ai thamoi je kai khangbi dabji alba artisting si ai मोजे पेंशन गुम्बा पेनिंगे सिरम दाय को चई तरा कुन पेन फंगदो नेते को अको जे चई मैरो लोरे कु खुन कु लाम फंगबा अदु आई कमिन साथे सिबे सोय वन डे सिरे दो नेबा अदु आई कस माइंड तोक दे सुम से पेंशन गुम्बा को असुम पेनिंगे मिंगसेट लाउथो हनिंगे हजिसफाउ लेरी गौरो गौरो कुंजरा गौरो साबदो लीला मणिपुर ख्वाई अलवरे मा हजिसफाउ लेरी मा सही असुक 95 सोय मन छोरे सुमाउ लेरी हाबा असुम पोट से खंगनिंगे थमा जरोंग सा ले थों ताई तो हो दे दिल्ली ने ना सोम सेम करे अगर को दिल्ली के ना सोम ये थमा जरोंग सा दिल्ली ने सोम से करे अगर दिल्ली को सेम ने दु का इलो रे दु इरमदम असिदा लैरिबा सुमांग लीला इपोम फिल्म ड्रामा कयादा saruk yariba artist kaya sina makoina naha oringai matamdadi miyamna adumak pamduna yengnaragasu makoina ahal oisilaklaba matamdadi artisting asibu helu pibidabasi iramdam asida tatna thokli ahal oiraba artist asina makoigi pendabagi kholaw kaya adu aikhoi mayamna mi yeng taminakre amadi makoina pamjaba adu mari leinaba department amadi laingakna choidnamaki tawbirkani haibagi thajaba fongdorakli hiramasigi matangda cameraman Debdarshan ga loinana paudamjaribi arunbala Times of Manipur changangai Thawbal Police Station gi manung chanba Thawbal Laisang Them Wangmatabada Leivi Okram Ningol Laisang Them Ongbi Bidyarani Chahi Kunhumdoi gi misigi asumba langlang langjil puthokpio haiduna ngasi Manipur gi tuan ba civil society organization sing yauna miyam gi mifam pangthokre loinena warusin ama poraktri fawba Bidyarani gi asiba haksang longda haiba warep sing lokre JSC against the suspicious death of Okram Ningol Laisang Them Ongbi Bidyarani Devi Nasinduna Thawbal Ningombam Sana Kaitel da pangthokiba mifamaduda Bidyarani gi misi asi mathanta sijabanate maki nupa sanayai ma amadi makoigi mung manungna hatpani misi asigi postmortem report ta mathanta thori yalaga sijabani haibasi yaningde JSC na yaba miyoi sing yauraga amuk hana postmortem tawgadabani miyat asida chenaba miyoi sing athubada putoktuna mapunsi chupa jail da leibagi fadok pigadabani haibana chingba warep sing lokhe Manipurda Kundaduna Ladiva Maitai Pangal Singi Matangda Maipak Ningthau Committee na Sinduna Pangthokiba Seminar Amada Maitai Pangal Singi Puaribo Lana Uhanba Yaba Mongda Wafong Kaya Pongtokibagi Matangda All Manipur Muslim Organizations Coordinating Committee Amokok na Sinduna Nomagi Oiva Kanan Enabagi Mipama Mangasi Komindok Bazar da Pangthokre Anti-Drugs Coordinating Committee gi Office Complex da Pangthokiba Kanan Enabagi Thoramaduda Marilainana Amokoki President SM Jalal na haikibada Puarigi Tangkak Kyada Manipur gi apunbagi saktam da singnarak pamatamda Pangal Phrupna Kaidonungda Khongpham Handana Lakhe Pangal Singi Laibak Pangal Singa Lepsagane Masida Kaksabi Saduna Phrup Asibu Maset Tana Bahona Bigano Wakalon gi Manadaba Laklabasu Pamineraga Wakal Taminase haike Laiminariba ichini now Phrup Singi Marakta Mot Khenaba Laiba Yai Laiba Taraga Madu Akoi
पुन्ना फामिन्नरगा खेनरिबा वाखलोनसिंग अदो मदु आइखोगी इगी ओइबा मरी अमसुंग आइखोगी लेपाकी ओइबा अमतो ओइबा वाखलोन दुदा आइखोई पुन्ना फामिन्नरगा मदुगी अदुंबा वाखैरोल थिमिन्नबगदबनी पुन्ना भाब तामिन्नबगी लंबी अमा खोई थिमिन्नगदबनी भाब तानदबा एरिया अमा खक लाई हाइबा कांदा अदुगुंबा कांगलुपसिंग अदु नाथैरगा थमगा आइना पाइरगा चिंखलगा हेक्ता सिजिन्नबा याबा कांगबु अमा खक सिजिन्नरगा अदुगुंबा कांगलुप तुदा लोड दाल हौसिना इंडिया दा तोरंबा डिवाइड एंड रूल पॉलिसी रो अमुक नवहौना अखोगी मणिपुर के पांगन खुनाई दा तौगनी हाइबदुगी वाखलोन से मसी मतंगदे लेपाक्सिदा लेमिनरी बैचिलिनाव कांगलुप खुदिमक नुंसी चानना चटमिनसी हाइबा तारगदि मदुगी गुंबा वाखलोन दो मदु इकाई खुमना थादोक पियु हाइना कोना अपील तौजरी Pediatrics Association of India Paigi Tarelak Suba Annual National Conference Lising Nitamapan ngasi Association Asina Sinduna North Yosida Leva Classic Hotel the Pangthokre Toramadu da Saruyakiva Manipur Legislative Assembly Speaker Y Kem Chana India da Leriva underprivileged Oiraba Angang Kayagi Physical Amadi Mental Health Midyang Changbagalena Hena Faganava Local Liva Kongtangasi Apabukudamni Matung tarakpadasu miyam gidamak kathoktuna seba tawpa ngambaga loinana ngasi pangtholiba conference asidagi hena mai pakpo isanu haike Ayeng pangthokadoriba teachers eligibility test TET exam asida bosemna ahanba thokiba notice ka anisuba thokiba notice ka manadaba sigi matangda exam thagadoriba singna wakal chamamnare marmaduna exam asi tharagasu result ti chainaba asi loidriba phawba haidokpigano haina TET appearing candidate Kuntrakpam Max Nangasi Manipur Press Club da pangthokpa pawgi miphamamada phongdokre court amain to khoi chainariba TET exam asi khoi hayeng Pangthokbigazu high exam asida chainariba khoi 2 diploma elementary education amadi khoi na skida sing manida khoi yaningdibasi khoi authority na max singa phongthi phawdi exam asi haidokpigin habsi hajening Indian Red Cross Society Manipur State Branch na Sinduna School Safety and Security Highway Hiramda Nomagoiva Training Cum Orientation Program ama More da Pangthokre Punna More Higher Secondary School Eclavia Model Residential School St George High School Primary and Upper Primary School dagi Lakpa Oza Contractor amade More Government Higher Secondary School gi mahiroi singaloinena Red Cross Society gi mihut kyana thormadu da saruya ke Manipur State Archaeology Department of Art and Culture Government of Manipur ne sinduna thasigi taramapandagi kunmanga phawpa sathrakliba World Heritage Week lising ni taramapan gi thorom Imphal gi Kangla Hall da pangthokre taramadu da Art and Culture gi Minister L Jayant Kumar na chief guest oiki thorom gi sarwa moina sport painting competition amasu pangthokhe Manipuri Diaspora Bengaluru na Karnataka Government ke Health and Family Welfare Department ka punna khusamnaraga nomagi oiba blood donation ke mamangasi Sri Jayadeva Institute of Cardiovascular Sciences and Research Bengaluru da pangthokre ke madu MLA Ramalinga Reddy gi midyang makhada pangthokibani punna Dr. Humpuna I donate tawkhe Hauji amuk sanabagi pau phongbigani Ngarang dagi hogduna pangtholiba tarom dorak suba Manipur Polo International Tournament ke ngasi nini sanba namit ke ahanba match ta England na India e Army bu Panjil taranithoi anida maithiba pikre makha tarakpa ani suba match ta India bi Manipur na France bu Panjil mari ahum da maithiba pikre ekhogi paumiga akhananu unabada India bi Manipur gi team captain Pradip na phongdorpada haukiba chahi kyadagi hogduna ngasi fawba Manipur Polo International Tournament asi Manipur Horse Riding and Polo Association na mai pangna sinduna lakli adumapo Manipur da leiriba thabak phangdriba international polo players sing asi masage qualification ga chanaba government job ama PBU ipai puna tawbiram bani khalaga sagol khakta sanadana loisin khiba dudi pamjade haike अखोगी वर्ल्ड सक खंगबिरेबा हारिबा पोलो सि मणिपुरदगी हौदोखिबनी हाइबसि ब्रिटिश पालिंगाय मतमदगी अदुमाइना तौरकपनि नहतरे अदुबु अखोगी हुजि हुजि लैरिबा अखोगी कैनोसिदे स्टेजसिदे लैरिबा यामना फरबा मणिपुरगी ओइना पोलो प्लेयर सि अखोई इंटरनेशनल तरुक तेलक सानरबा दुंगमलबा प्लेयर मयाम अमा यावरिबा अदगी अनिरक अहुमलक फंगबा हाइतरेको सिंगुमा मयाम अमा अदु मोइजिंगसि
गवर्नमेंट की साइड को पीब याब मतें होय मोइना पीब ngamdobdudi अखोय हाइजबदि नते अदु मोइना तौबिब याब संगोनबु नुंसिबा अखोय मणिपुरदगी हौदोरकपनि हायरगा सागे अखोयगी प्लेयर सिंजिना करिगुंबा जॉब अमता फंगदना संगोन खक्तमक सानरमगा इपा इपुना तौबिरमबनि थंबिरमबनि हायना सानरगा सुमायना अखोयसु लोइसनगिबदुदि अदुमा खतंगदि पामदे तसेंगना मधुमदि सरकारगी साइडगी खितंग हक्सिन हायतारेको मियंग संगनिंगे हाबसिमा मसिमदि आइगे थमोयदगी याम सेंगना मसिमै थमजगे NCC Day Lisingani Taramapan Gisaruga Moina NCC Manipurna Run for Unity and Fitness Haiba Wakalonda Mini Marathon Amadi Blood Donation Ki Tharamama Lakliba December Amagi Ayupung Tarukdagi Pangthokani Haina NCC Manipurgi Group Commander Brigadier RS Setina Fongdokre NCC Manipurgi Staff Puna Magna Saru Yaduna NCC Imphal Headquarters da Ayupung Taradagi Blood Donation Adu Pangthokani Haina Makataraduna Pangthokodoriba Mini Marathon Amadi Blood Donation Asida Mipum Tingne Saru Yabiu Haina Apil Tauki Anybody else wishes to join this noble cause of blood donation, he and she are most welcome to join us. The details are available with my office. You can join us on 1st of December for the blood donation. We wish you all good health and happiness always. All Jirivam Sports Association AJS and Sinduna November Tarani Pandagi Sanaba Hokiva Taratare Laksuba Tilotama Memorial Trophy District Level 2nd Division Football League Tournament Lisingani Taramapan Gingasi Ahum Suba Numita Hanakiba Matchta LHYC Lalpanina KSC Rani Vengbo Panjil Ahumanida Maitiba Pikre More Battalion Assam Rifles na District Football Association Technopolga Kusam Naduna Sinba Solidarity Football Tournament Morege Gangam Football Ground ngasi hogdokre Team Tarani Twina Saru Yaduna Pangtholiba Tournament adu hogdokpagi thoramda Colonel Sumit Sud Nipum Doisuba Assam Rifles ke CEO amadi More da Leiba CSO Singilu Singbasing na Saru Yake hogdokpagi match da Boniface Memorial Team BMT na Dream FC bu Panjil Taruk amada Maithiba PK Lakliba December Kuntarukagi Kuntra Fauba China Gi Yanji the Pangthokodariba Mangarak Suba Asian Pancake Sled Championship Lisingani Taramapanda India Gim Hutsinduna Saruk Yaruna Bigdamag Manipurgi Sanaroi Ahum Tending Eventa Naurem Boinau Seni Ganda Eventa Huidrom Bisan Maitei Amadi Thonogzam Johnson Maitei Khalakle Sanaroi Ahum Asina Selection Fanglapada Pancake Sled Association of Manipurgi Maikaidigi Nungaiba Fongdokre Makoi Ahum Lakliba December Gi Tarik Taradagi Kun Fauba Indian Pancake Sled Federation of Pangthokadoriba Indian Camp da Saruk Yaruna Bigdamak Lakliba December Gi Tarik Mapanda Chennai Gidamak Imphal Thadokani Aroiba da Moriba Pau Mukana Fangbigani Lamda Masida Hana Lairamba Ban Blockade Amadi Insurgency Git Saiteng Kanga Sidi Hanthanduna Sakot Lambida Mayon Sinbangam Lehaina Manipur Chief Minister N Virena Fongdokre Security Forces ki akan ba section thorangi marakta sakang daba sing ngasi numidang wairam Kwakaithel Bazar Crossing manak Leima Khuzam Lekai da bom pokhai khre Center na Northeast Maruina Manipur gi kholau tabidana namtharga thambagi thong leptana sathari haina CLP gi leader Okram Ibobina hai khre Framework Agreement amadi CAB gi matangda miyam da charang na haliba si Congress Party na thon bani haina BJP Manipur Pradesh na maral sikre amadi hayengdagi hogdoriba Manipur Sangai Festival da karigumba lamdam asigi miyam na saruk yaba tarabadi sangsiliba khongjang sing asi ikai khumnarak loi haina kokomi na phongdokre Ngasi goina di matang sida Manipuri Pau Times of Manipuri Manipuri Pau yang berbasing bawa mukana kurum jari.